ngasi phongkhiba tungan manipuri siphongsingi maruibi ipausing myamna thamjagi ahanbada Chief Minister N Biren gi war on drug mapung fana sokali war on drug to politics tawbigano haina phongdok narakli tungi mirol kaninabi damak tangai fadraba mission war on drug pulana ohana bohonariba MPCC gi President Megasandra phaduna sairak pigadabani clubsing Chief Minister nongthongba Biren tungi mirol sing kanabi damak pung thawganingai oiraba mission war on drugs ang siliba si mapung fana sogoli war on drug politics tawbigano haina mai kai kya dagi tungan lupsingna thadorakpa si rules singna phungdorakli shikmaijing social club shikmaijing mayalaikai gi secretary kaisam rishikantana thadorakpa si role magi matungina hauju palibalengak en birena lusing government asina aikhogi tungi generation asibu kandaba yade haiduna sangsilibu war on drug asi manipur miyamna sagotno lakli tala sida kaksing da fagat ki badrak ki matangda MPCC gi president kaisa Megasandra kaksing police headquarter gi SP office ta sangduna press meet tokshin ba haibisi phajada ba thawmani war on drug to politics to bi aningde war on drug ki mission si aikho gi khunai si kanana ba minister and berena haudo pirakpa asuk phajakraba mission si namthana buhona ba haibisi khunai si gi gigna bani maramaduna MPCC ki president kaisa Megasandra phaduna logyo ba serak phangan bi wairi Nakalamurumda Youth Development Association Khonjel gi secretary hais Besorjuna thadorakpa sirolamana hai Manipur government sa thariba war on drug ki saru ama oina sa thariba drug thingbi khongjang asi apaba khongtang ama ni haina lawi pambai ama natragana ama sijinaduna poppy plantation mangan haudrabadi khunai si mutkibe maramaduna poppy plantation bu maru phangna herbicide sijinaduna mangan bada Manipur miyamna sogat phangthui Manipur government na drug mari lainana phakhiba siena bapuna matik sana thidoktuna athubara sairak pi na bohona bra sagai nate amane politics khena ba masum asawa sang haiba yengdana sairak pi phamthui maramaduna Manipur gi miyamna punna sangsil minaduna isa na ngama thodang lomina saidi amaramda nimit khrani gi mamangna print amadi electronic media gi kuthangda organization kharana hauji iramda Manipur sida tungi mirol kanabagi pandamna sangsiliba khongjang war on drug asibu mayona mada punaba madi namthana bohonaba manba wapum kya phongdokpirakpasi yamna lebak thibani haina United Youth Club Kangla Tongbi Bazar Board ki General Secretary Thoksam Heson thadorakpa sirul amana phungdorakli tungi generation bu laikatana manghaliba drug amasum makal kyagi mayai ka chinjak singasi iramda masigi lusing be en berena muthana bo honari ngai tala sida political misless tawna bo honaba siti yamna leba masa ta da thawni district amagi police headquarter da press meet tokshinduna lo bu thugai khiba MPCC ki president Megasandra bu logi matung ina serak PBU leba myamna su war on drug ki mission sibu mai pakna ba support nomina si haina su siroladuna appeal torakli Amaramda hauzik paliba BJP ki government Chief Minister N Berena lusingwa tungi mirol kanabigi khongthang ama oina sangsiliba war on drug Manipur sida laiba mipum khudimangna sakot phamthui masida wakhal yaudaba politician kharana drug amadi lainana politics sanaba siganingdi haina modbung maite youth club ki general secretary A Robena thadorak sirolama khangalakli phungdorakli nakalamaramda BJP lenga ki lusingu Chief Minister nongthoma Berena sa tharibu war on drug asi khunai sibu mai ka pachinjak drug tigi kanana asabu thawdang lawduna tangai phadraba mission amani haina lawi iramda Manipur asi drug na haurakliba naha ahal khaktana sa silaglaba lamdamam oirabani masidagi kannabi yadi haiduna asukana sa thariba war on drug ki thaba sida handa kaksing police na drug fogatkiba duda MPCC ki president Megasandra na yamna singninga eba mongda kaksing PS ki headquarter sangduna press meet toksinba amasum ASP da phajadaba wongang kya ngang ki ba haibisi akoina singnadaba ngamde drug ki matang politics tawbi yaningde war on drug pu sakot po oina logi matu ina Megasandra bu farga wong pang tawbi amasum logi matu ina sara phangan bi haina Eastern Star Club sekmai sing mamang lekai games and sports secretary hais Pravas na thadorakwa siramana su phungdorakli atoba pa madana Khonjel gi ayangba digi saruk mapan hena yangba misal yauna sinagi drill da saruk yaragani Russia gi new generations hypersonic cruise weapon missile si Khonjel nu satpa ayangba adurigi saruk mapan thokna hena yangba makhal gi misal ni Russia na sab warship arm amadi anova hypersonic cruise missile si yauna sinagi navy amadi South Africa ga loidana February thara sathagadaba joint sina drill Russia gi kulai singa si yauna saruk yaduna pangtholagani haina Russian state agency weriba asna ngasi thokaba numita phongdorakre
Handak pangthokadariba South Africa amadi China ni gi military drill da Russia gi anauba khulai sing yauna puna pangthokminagadoriba sina Russia gi di ahanba drill oigadoribani haina Soviet Union gi fleet admiral scope na phongdorakibani Russia na phongdorakpada makhoi gi anauba hypersonic new generation missile asigi Khonjel gi ayangba gi saruk mapan hena yang missile ni missile asigi kapya gi asan mana kilometer lisinga mawai Masak maming takthoktab defense ki source amana phongdorakpada Russia gi anauba supersonic missile asi logistic support awba amadi palhaningba target ta point tawduna palhanba ngamba missile ni khulai si yauna China amadi South Africa gi navy singaloinana mathang thara pangthokadariba military drill da sarugya kan hena phongdorakli haukiba sagol sunumita South Africans National Defense Force na phongdorakpada pangthokadariba leba ahongi joint drill asi February 13 gi 23 phawba Richard Bay amasung Durgan gi port city manakta pangthokani drill sin hanati gi hon afaba mari leinaraglaba leba ahum sigi hena mari session hanbada natana lan gi anoba pangal hapkat pangamlagani hana sa phongdorakre English ngani ga taraga mapanda South Africa amadi sinana drill si pangthokraba matung handak ani suba drill sida Russia yaun apun leba ahumna pangthokminagadabani hana so South Africa gi defense force ki mekeri gi thadorakpa warul amada phongdorakli Makasa tarak poina masumlu shalak poina tin mapaw manamo Bihar Hussein me yuthak lobadigi miyehum sire Bihar gi Siwan district ki manungsan ba Bodhpur subdivision kon mapamaho amada Hussein me yuthak lobadigi miyehum sikibaga loinana atopa miyoy tare laikana duna lairi haina mari lenaba official singa phongdorakli District administration na phongdorakibigi matungina ngarang numidang pung tare rom tarakpada Siwan gi district hospital la miyoy tara pukhalaki makhoi gi Pukta naba oning mapawba madi hainaning dabigi kudam sing thengnarakpari hospital pukhalakibani Siwan hospital makoi tara pukhalakibigi manung amadi sina pukhalakle haina doctor sing na phongdorakibani aduga atopa anina Patna Medical College and Hospital makatana treatment sa thanabagi dama pukhalakpada laikidabani atopa taret amadi haujiksu Siwan district hospital laikana duna laidi panma yabde haukiba kumja English singani taraka taruk gi Bihar dry state oina lakthokibani haina su pawshna palakle Makasa tarak poin na to perform na Afghanistan unyam na taba madi ingman madi gi sayolani gi manung na miyoy sa magamari sikre swahili kumsigi ningtham thaka hin ingba phiba madi unka na taba maram oiduna haukiba sayolani gi matam na Afghanistan nupi amasum angang singyaw na yamdrabada miyoy sa magamari sikre haina ningthoka ba numita Taliban lusung lewa si government na phongdokraide media wangang la Ministry of Natural Disaster Management and Humanitarian Affairs ki spokesman Sapiola Rahimin haki madudi ingman madagi shikiba singadu Takhar Badakhshan Nimroz Kandahar Lakman Gazani Ursagan Zozan Sharipur Fariyar Atika Balak Samangan Banyan na thuki bani hanesu paus na makatana sa phongdorakli duga husko na di mayam paus matanga sa sinjaragi amasum mayam pun ano babdet nga minasya ni sa channel ski mekedi gi mayang ifam na thamjari